I isamak Sofia Shahania, All Manipur Muslim Student Organization, AMSO Headquarter ge hojek Publicity amasung Information ge Secretary ge thausu pujari bi I have ne akhoi gi ngasi gi mifam ase laikhidraba korimiyum Nargis ki mihat asiga mari leinana AMSO gi mekai dagi karigumba ofam khara thamjage Lilong makha ahan maktada Lilong makha lekai dagi korimiyum Nargis po tamthina hatok piramba asibo amsuna thamoi sengna nungai tabo pongdok sabaga loinana akan bamongda kandam tawjari asigum laba tamthiraba thodok ase Nargis ki ahanba asin Nargis ki misi asina ahanba nate telaba matam chahi ani asida pangal singi marakta nupi da chathaba crime toina hengalakli masimak mamangda thokiba nupi da chathaba crime da lengakna matik chaba punishment gi process ado ningthina uhanba ngamkhidaba Khuzru Mazruda Tauraga Matam gi matung inna mami samhan khiba kaya asidagi henna tholakpani haibase haiman ba thokloi hokhiba date 22 da mangkhiba aduga 23 da police da missing report pikhiba da victim gi calls history amasung tracking dagi numit marini asiba hakchang miyamna phangdri phawba police na phangbangam daba haibase lengak ki mari leinaba department na nupi mangkhiba report ado nachungna laude amade nungsinaba nupa da chin chongbo oiramgani khandoklaga lei haibani haina amsuna lowi ngasidi thokdok tholakpa data justice lauba lengakna justice pu mapung phana deliver tawkhiba su leitaba maramna lengaki justice pu tangadra miyamgi apamba justice adubu tangadra karamba justice no tangadaba haibase achoba wahang Amsuna Jeshiga Kusamnana Mihat Asigi Mayokta Chansilapa Kongjang Kuding Makta Saruk Yazanabagi the Maxim Saduna Lere Paliba Lengak Asina Isu Asiga Mari Lainaba Fast Track Court Lingba Amadi Lupi the Chataba Crime Gate Mayokta Matikchaba Law Legislate Tawgatabani Haibase All Manipur Muslim Student Organization Amsugi Achawa Demand Nasi Haraga